Maroiba Pau 14 CSO Kanglaipak amasung Manipur gi tongan ba singi luchingba singna BJP gi National President Nitin Nabin unakre Amari Kangpokpi J Sungtanda Security Force thi humbagi thabak chathabada kutsu khulai kayamarom fagale haide Kurumjari Am-Istv Pau meeting tabiri bupum namapu taram nokjari Pau santokna pizare 14 CSOs Kanglaipak amasung Manipur gi tongan ba singi luchingba singna BJP gi National President Nitin Nabin unaduna NRC tawdringai da census yeithopina ba taksin kre ngarang numidang New Delhi da leiba President gi yumda chatuna apunba memorandum amasu pisinki 14 CSO gi convener nahakpam santana NRC tawraba matung census tawbina ba Union Home Minister amadi Cabinet singda pukhatpina ba Nitin Nabin da pukning chingsinki NRC tawrakpa matamda lakadab issue singi matangda marik chumna khanghon khana hongna ba Union Home Minister da thambina ba taksile haike Union Home Minister da pressure tawna ba amadi cabinet collection da akoi Manipur da NRC gi demand amadi foreigner khandok bagi demand je masi pressure tawna ba adugumba formula ama political diplomatic channel ama thibadagi sibau yona akoi lakchabani ai tare ngasi hoji akoi honorable Nitin Nabin ga unabada hoji se akoina Manipuri leiriba issue se masi address tawbina ba amadi Home Minister da census se yaithoga BJP gi level dagi pressure tawbina ba adugumba akoi haijarami aduga loina na akoi gi tripartite talk ama tawba yana ba heng kai gumba NRC se tawko matamda delimitation exercise amadi NRC gi matanga behavior gi matang adagi atai leiriba issue sida akoi gi argument mayam leinariba se clarify tawba yana ba table ama Home Minister gi level da sinbi hoina akoi sumaya thamjarmani Unaba asita Sarugya Kiba All Manipur Muslim Organization Coordinating Committee ki President SM Jalaluddin na Manipur ki issue ki matangda marik chumna paugdambaga loinana furup kaya na thengnariba khudong chadaba kaya gi matangda wari sanaba ki khudong chaba fangle haiki all communities ki waiba siguma delegation tenchana mafam sesida khagi tongan ba adumba political leaders khara akhoi sum mathang nazar kwa gi homisi BJP ge National President Shri Nitin Nabin apne naraga phusana bari batai sana bagi adumba chawa ma khoi lojare joint memorandum am so khoi samit tawjarame adu loina na gi Manipuri miyamna pamiba as posakse kari no haibado mangonda khayam phusana akai convey tawgi khudong chabam so khoi lojare Manipur leiriba tongan ba communities mayam ma khaki marakta NRC sanhananaba NRC update tawnanaba sigi issue ga mari leinaba leiba outstanding adumba issue singdo madu makhatana abai wari watai sanabagi tongan ba community miyam gi marakta wari sanabagi adumba khudong chabado ado para tengaki mai kai digi madu pai piu haiwa ofam singba ei thamnarame aduga kai 14 CSOs na lusingba santa nahakpam na lusingba sigoma timje masina makhatana ate ethical leaders kya so pai unana ba hayem che pai asa tauri including apagi Home Minister hayem chi unaba hangadra hai bi pai chapjawa asa so tauri aduga loina na apai athu matamda pai positive result ama ngamgadra hai bi pai asa Ngarang Kangpokpi J Songtunda Manipur Police CRPF RAF amasung Cobra gi apunba kangu amana thi humbagi thabak chathabada khusukhalai kayamarom fagale Police gi fangba pauda fagalaba khulai sing adudi country mate taranithoi vorgan ani tonganba makhalgi 12 vorgans taramari Maru round lising amaga chaniga kunmanga wireless set taruk telescope ama BP best taranipane operation loiraga thorakpada khunja singna lambi thattuna khulai sing piram na ba yomsilake irang adu security na laksin khi haire
Policy ama semlaga ngasi amati tungda lakadaba mirol gi khanduna tungi mirol kannaba puno hotnaminasi haina hanagi UNLF ki chairman oiramba ningthemcha sanayamana fongdokre wafamasi Bisnupur district ki manungda leiba Quaxify Youth Volunteer Organization KYVO linkhat khibagi nifu nipalak suba mapokumon Manipur crisis asida micham miyamna thengnariba awaba sing haibi hiramda Quaxify mamang community hall da pangthok ki bathoramda haikibane special chief case ki warolda ningthemcha Sanayamana Makatana KYVO asi achievement kaya puthokba organization amani English mga chamapan nifumapanda Manipur asi namfuda Bharat na laushin khibani Manipur asi leibak ningba leibak kidamak thawai kathokna lai English mga chamapan yangkai humdoida Manipur gi Kavo Valley awa leibakta pithoki Manipur asi amaga hatokna halaga namtharaga thamnaba center na honarakpani lanjai laktuna relief camp ta changjafam lauduna leiriba IDP sing sarkar na kauthoklakpagum tawre NRC tawraga census tawba haibasida miyamna changsiliba khongjam maram chai maramdi Manipur da illegal immigrant masing khangdana changsilakle Manipur gi tampakta leibasing population growth suki matik nemle masida aikoi kari thogdang lawgadage haibasi lurakli Manipur gi politics mamai chumba mathautai politics soibana crisis asi thokhanbani policy ama semlaga ngasi amate tungda lakataba punsi loinana anoba Manipur ama semnaba mating leiba nahakaya chongthorakpa mathautai ngasi gi oiriba Manipur asigum asumak leirabade Manipur mutkiba yabagi phibamda laglagani hainasu sanayamana makhatana fongdokhe ngasi kukila chei ohwan dagi holakiba kuki prai five six narga Manipur thugana ba marte sinala tasalakiba ta halakiba adigo ngasi di marte si tampang da namjin na thambai shawasi player motunga amok naga singsu kutha hore naga singsu adunadi akoi Manipur le pa se Akoi masel abaga ba hana halaga nam thwa ado ba nam thar thamgi hai ba ki thosil ni hai ba se yang se so thore ado ngasi wali pham se sa Manipuri crisis ase akoi da nan le ba pham se kare no mito ha se koi mo pham number 1 ado really akoi future akoi saran so singi ado mo na hingo ba pham se kare wali se kare Kamya singilamda mut chaba domba tarau maho ade hoji machine sum yamsilat chaba phulbo hole ba degenerate hore phulba maring hawamane adamai tawdra mete issue degenerate tawdini tawdini hande ko la lo khala JFT amadi lamdam masigi miyamna changsiliba no NRC no census ki khongjang saugat laduna ngarang Imphal East ki lamlai kendra gi manung chen leiriba Sabungkhokta Youth and Student Welfare Club Sabungkhok apunba maira paibi amasong Sabungkhok ki tongan ba laikai singi naha singa punna maira rally ga loina na khongjang changsin khre maira gi rally aduda Manipur da NRC tawdana census hana tawba yaningde Manipur da NRC hana chatnaraba tungda census ki thabak asi pangthok piyo Manipur gi yelhomi oina leijari singbu kanbiyo IDP sing mayum da hanjin dripa fawba census ki thabak asi tawbigano NRC tawdana election pangthokpa yaro haiba kholau kaya sulauki ngasi gi maira gi rally atuta serugya kiba Sabungkhok ki naha Kenny Longjamna Hauzik India government amasung state government anina khangna tana lamdam asi gi gelhomi miyam gi apam bagi mayok ta tawriba thawong afaba oiroi Sabungkhok ta leiriba government employees sing nasu government ki census ki thabak thoram amata da serugya ba yaroi karigumba yaramba thoklabadi maduda thorakpa afafata ki tekchak masana pujagadabane general election mamangda NRC tawgadabane NRC tawdana election tawba yaroi relief camp ta leiriba IDP sing mayum da hanjin reba fawba census tawba yaroi fongdokhe asim Manipur amadi central government anina Manipur miyamna NRC update tawdringa da census tawba yaroi haiba kholao si tasinadana census tawna wona ragliba thawong asi Manipur miyam gi aningbagi mayuktani haiba thawong asi Manipur amadi central government anina athubu da leko tawni NRC tawdringa da vote tawba yaroi NRC tawdringa da census thiba yaroi IDP sing masam sagi maram da hanjin da
census tawba yaroi Assam da tawriba NRC Assam government na Citizenship Act 1955 ta section 6A habjalaga mukhoi gi NRC update tawbada hena mapang kanan giba adugumna khoi gi Manipur government na ju Manipur lengang na ju khoi Manipur miya na paiba ihun asi khangbiduna NRC update tawbada Haiba Mari Lenaba Chechang Amadi documenting Tigat Biduna, Manipumiana Paniba, Census Towing Energy and Tobasi, Sungan Togan have Taza, some Komiam Litamjari, Censuski training towards the Manipuri Amadi, Leriba, some Koki, Punjapumana support of the Navai, some Koki, Leriba government employee, Amatana, Haiba Census Lenaba, Toramam, the Yaug, the Navajo, some Koki, Apunba, using Musilaga and Amadi, Miang Musilaga, Tamjari, Department Miam, some Koka Sanga, Censuski, Toram to Tawai, Manipur, Miamgi, Kolau Tasina, Mokoina, Anamkan, Manipur lengakna India government ki yaka yengduna leiba yaningde Manipur kanba haibasi Manipur lengak ki mathongni India government na NRC chatnaba yaroi hairaga tumina leshin gadawribra aikoi gi tungi mirol ki damak khalaga NRC chatnanaba Manipur lengak na honadrabade lengak ki mathakta akanba khongchang kaya changsilagani haina leima pokpam khunfam apunba mairapai bi lupki member maibam sarda leimana haikre wafam masi ngarang leima pokpam khunfam Apunba Club Amade, Maira Paibilup Nambol Sinduna, Manipurda NRC Chana Handana, Census Toba Yaroi Haiduna, Masing Yam Laba Miam Nangarang Numidang Ateng Bada Kolaukaya Lauduna, Mairagi Reli Chetkibada Haikibane, Laima Pokpam confirm the Hauduna Chetkiba, Mairagi Kongchet Aduna, Laima Pokpam Awangi Lampak Fauba Chetlaba Matunga, Kolaukaya Sulau Kibaga Loinana, Maibam Sarda Laimana, Makatana, Manipur Langak the NRC update to Haiduna Changsiliba Kongjang Asida, Yaning Drebasigi, Wahanto Karino. Kongjang Changsiliba Mahiroi Singda Manipur Police na Chathariba Thawong asi Yabangam Loi. Haujik Thogliba Leibaki Misimina Asiso NRC update Tawba Matamda Loi Kragane. Tungi Mirol Gidamak Khalaga NRC update Tawbiyo. NRC update Tawba Matamda MLA Minister Singna Thawayawba Udribase. Makoidi Manipur asi Yon Thoklam Laga Mapanda Leikrage Khalibra Hangladuna. Census Kitamak training Tawbiriba Oja Singh Nasu Leibaki Damak Khalaklaga Miyamgi Apamagi Mayokta Thabak Tawbigano Haiki. Illegal migrant kina ekoi gi mathaka masigi Manipur da tholi be irang se NRC toropa matam da di makoi se compulsory NRC toropa matam da mo se foreigner ni illegal migrant ni halna compulsory khando khraga da bani asigum laba santi poropa yaba gi khongthang ma oiri ba NRC se tobo matam da government na masigi against le piri ba se masi yamna matik cha da ba government ni haina lojani asigum laba luraba ekoi gi tungi mi horon gi da makta ekoi na ngasi taw da ba yadraba NRC si da makoi na Tawbiji base masi yamna matik cha dabane haina lojai state government na di NRC tawbu saukale haire adu central government gi karamba yaba pirakta bagi damakta no aikoi gi isa inau sing amadi aikoi gi nupi angangda kangpokpi da otana ne aikoi gi nagagi che chen chingya kaya ama phuba sai ba tawbiri ba aikoi gi satra sati sing kaya ama phuba sai biri base adu na di double engine government sina aikoi gi state government na yara basu central government na yaba pide hai base yamna senglaba mai ama tai hai base haijani census ta yawbiri ba isa ise sang training da yawbiri ba mayam sing sina amutang laga masi aikoi gi Manipur se handak hawari ba NRC sinda kal hobut na tradi upai leiro hai ba se khanbiraga government na suspend tawni hai ba su makoi aikoi se amato ina chama na leminaraga masi tawdaba ya da bani hai ba se aikoi amato ina leminara se hai ba se leimo pongbong khumpham apun ba mera pa bi club association amati gimthong khudingi mai ben sinanga si media gi thuda akoi apel tawjari NRC Tawdringaida Mikok Thiba Yaroi Haina, Thobal District ke Salungfamda Masing Yamlaba Miyamna Ngarang Numidang Maira Paiduna Kongjang Changsin Kre. Salungfam Apunba Maira Paibi Amadi, Club ki Nahasing na Sinduna, Salungfam Kangemba Mayai Lekai Lampak the Chathakiba Kongjang Atuda, NRC Tawdringaida Mikok Thiba Yaroi, Save Manipur Support NRC Amade, No NRC No Census Haina Thaba Placard Sing Sizina Kibagaloinana, Kolau Kaya Sulauki, Miyam na Maira Paiduna Changsin Kiba Kongjang Atuda, Serugya Kibi Salungfam Apunba Maira Paibigi President, Thingbaizam Nganbitona, NRC Tawdana Census Tawnaba Lengak no Honariba Si Yaning Day, Tawong Asidi, Lamda Masigi, Yelhomi Miyambu Namtharaga Tamge, Mutatlage Haibaga Jab Manay, Lengak Loising na Center gi Luching Basing Unaba Chatli Bani Haiduna, Solution di Amata Yaudana, Social Media da Lengyan Yanbagi Photo Kara Thadogli Basisu Taubigan Hairaduna, Nong Madi Mai Chaglakani Haibasi, Ngasi gi Lengak Loising na Kaubigan Haike, Kongjang Adu da Sarugya Kiba Sarang Tem Dilip Kumar Koba, Club ki member Amana, Tung da Haurak Liba Nahasing Asina, Mongfam da Tin Sitka daba Tabakti, Ngasi gi Lengak Asina Taubi daba Fay, Kanglon Kaina Myanmar Rom deki Changsilak Liba Mitop Singasi Khandopiyo Haibani, Masida Lengang na Tahodrabadi, Tungi Mirolna Yamna Fana Sonararoi Haike.
NRC hana tawdana census tawgani haina Manipur government amadi India government kana honari basing ase yellow meeting jibu namthana na bagi damakta lawpa thawdang haina lawjai mase mama oibi aikoi sing yaba sungo ngamjaroi adobu haje central leader sing unagani haidana aikoi gi lengak wa mayam na mathang chaleraga unabagi wafang di haida bigi damakta moina photo khara social media da thadoga leader sing do unarure haraga waron di khangda bigi tawbaje siju tawbigano adoga hujik bidan sabha phammeraga masi gi waron je lekhai तारेगा कोई पब्लिक मयामदा आइखोई सुम करा खनरे हाइबो वाफम जो अखोई अथुबा मतम दा ताबा पामी तसेंग ना आइखोई पब्लिक मयाम जे इसिंग वाइना लेरिबा जे नोंमदी मई ओला कने हाइबा जे ngasi gi lenga wongna sungsoi soina khangbi हाइबो वाफम जे ngasi salungpham पुंबा मैरा पाबी gi साइट gi अपिन तौजरी आइखोई gi tung ga हौरैबा नहा सिंग मरोइदा आइखोई gi चाही 30 निफु यौसलैबा नहा सिंग असिना हयेंग आइखोई हौजिकी लैरिबा अहन सिंग असिदा मोंगफाम दा तिन सिटकदबा मसिगी थबकसे लैरिबा हौजिकी मणिपुरी सरकार अमसुंग इंडिया सरकारना तौबीदनबा हाइदना सलुंगपद लैबा युथसिंगी माइकैदगी खंगनजरी म्यांमारदगी मरोइना चंगसि लैबा इमिग्रेंट मैम सिंग असे मसि सिंग असे खंतोकपियो हाइबनी मिसिंग याम जदबा 28 लाख लैबा मफम सिददी आइखोइना एनआरसी तौबाइसे मणिपुर सरकार दा अमसुंग इंडिया सरकार ददी यामना लाइना थोकनी अदुबो ngsaigi masida kaigumba tawrakta taragadi hayeng tungda horiba naha sing asina hojik paliba sarkar amadi tungda lakadaba sarkar sing ase naha sing na tin sit pai se mongpham da tin sit pai ba se sungsoi choi jam ne hapse salungpham gi youth amoina aigi site tai thamjari paugi marak thana temba break amata lominase honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule dada yeme maki gano alda bekamo sigi yemse next time tina section na laksila ka tham khabani ne dada nang se juhar habaga amta kiderbo asumna mayamna na machalbo option dugum masigi yumasibu asoya ngan kokadabagi next time tina ngap seli next time ti juhar habadi ngap kokana basemani zaman technology sina bana concrete ka tokna tina ba matamda kapam amuk hena angle adli next TMT strength is in the way matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup break imatong taram nokchiri loishalakpada maroi pau amukana pizari 14 CSOs Kanglai Park amasung Manipur gi tongan ba furup singi luching ba singna BJP ki National President Nitin Navin unakre amadi Kangpokpi J Songtunda Security Force thi humba gi thabak chathabada khutsu khulai kamera fagatle Hauzik Fabugan Am-Istv na Sandok Chaba Manipuri Pau Matang Saloy Zare Bideng Tabiri Babun Namapu Amukana Khurum